Imp-Yairipok lambi semba horamlaga hauzik lepliba asi mari leinabasing na athuba matamda semba loisindrabadi lambi thingbagi khongjang sangsilagani haina All Kongba Road United Club Organization hairakli. Organization asigi co-convener Seram Surjit na fongdorakpada lambi asigi Kongba thongdagi Kairau Salam fawbagi lambi asi asuki matik fattabana maram oiraga lambi asi sembinaba haiduna Chief Minister amadi Works Minister da taknaduna lakpadagi lambi semba hauki. Nongzu thama mangda loisina bahaiduna lambi semba hauramlaga loisindana thamlambana miyamgi chathok sasin tawbada chawna khudong chadaba ma oire lambi ase mari lenaba singna lakliba July 18 fawbagi manungda semba haudrabade olakpa numitagi lambi thingpagi khongjang hauragani hairi Contractor bu akoi Akruco na yamna hakchanna lawjabaga loinana lagliba tang 18 fawbagi manungda lambi asi semba haurakuna yamna thuba matang manungda loisin bidragadi Akruco na akan khongjang changhin baga loinana mathang haibadi tang 13 gi ahing ngai dagi dia koi yamna akan ba makhan makya gi kaya gi khongjang sungjoi choina changgilagani maram maduna Akruco na yamna akan khongjang asi changgilakri gi mangoina mari ne nawti pamena sung contractor na lambi asi bu athubada semba haubirakna ba Niam punamaki kuning chingchinjari